ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤ ꯗ꯭ꯔꯒꯅ ꯃꯥꯡꯍꯟꯒꯗꯧꯔꯦ ꯗ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯕ ꯃꯁꯛ ꯈꯪꯂꯁꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯗꯣꯛꯇꯔ ꯅꯥꯖꯃꯥ ꯍꯦꯞꯇꯨꯂꯥꯅ ꯍꯥꯏꯈ꯭ꯔꯦ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯊꯤꯡꯅꯕ ꯁꯔꯀꯥꯔ ꯑꯁꯤꯅ CSO ꯑꯃꯗꯤ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯅꯤꯁꯥꯒꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ amadi kuki black day gi thoram mafam kaya da pangthoknakhre more town da rally chatuna DC gi khuthang da prime minister da memorandum pisinkhre Krumjari Times of Manipur News miyang tabri ba pumna pu Elizabeth na taram nokchari hausi miyam da pau sandok na pizari ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤ ꯗ꯭ꯔꯒꯅ ꯃꯥꯡꯍꯟꯒꯗꯧꯔꯦ ꯗ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯕ ꯃꯁꯛ ꯈꯪꯂꯁꯤ ꯗ꯭ꯔꯒꯀ ꯂꯥꯟꯊꯦꯡꯅꯁꯤ ꯍꯥꯏꯔꯕꯗꯤ ꯌꯨꯠ ꯑꯦꯝꯄꯥꯋꯔꯃꯦꯟꯠ ꯑꯃꯗꯤ ꯑꯦꯋꯦꯌꯔꯅꯦꯁ ꯄꯤꯕ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯗꯣꯛꯇꯔ ꯅꯥꯖꯃꯥ ꯍꯦꯞꯇꯨꯂꯥꯅ ꯍꯥꯏꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯁꯔꯚꯤꯁ ꯕ꯭ꯔꯤꯖ ꯑꯦꯖꯦꯟꯁꯤꯅ ꯁꯤꯟꯗꯨꯅ ꯔꯥꯖ ꯚꯕꯟꯒꯤ ꯗꯔꯕꯥꯔ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯍꯨꯝꯁꯨꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯌꯨꯠ ꯀꯟꯚꯦꯟꯁꯟ ꯀꯝ ꯀꯜꯆꯔꯦꯜ ꯃꯤꯠꯀꯤ ꯊꯧꯔꯝꯗ ꯍꯥꯏꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤ ꯑꯆꯨꯝꯕ ꯑꯃꯗꯤ ꯆꯥꯎꯈꯠ ꯊꯧꯔꯝꯒꯤ mayon amada pusi hairabadi youth empowerment lomda mai onsin batangai fade matam adutada leba asi hiram khudimakta maton lomna mai pakani inkhalak liba naha singda yauriba thauna asi maikai chumna afaba lambida lamjingbiba mathoktai Manipur asi drug maruoina drug na sohalaba lamdam ama oire haibasi miyamna khangnaraba wafamni oirakliba fiba masada drug ki lalong asi karamna maithiba PCG haibasini hiramasiga mari lainana Southeast Asia gi laibak taruk amadi Northeast ki state taret yauna malemgi thakta drug abuse amadi trafficking gi matangda athuba matamda convention amasu pangthoklagani haina mahakna haikhi representative from 6 South Asian countries and 7 states of the Northeast will congregate to hold brainstorming deliberation on issues relating to drug trafficking and drug abuse. I would like our youth to stand up against this drug abuse, which is detrimental to the prospects of our young generation for socio-economic development of the state and the country as a whole. Thauramgi athoiba mithunglen gi warol piraduna CAF and PD Minister Karam Shyamna aikhoigi khunai asada masagi mathaudang khangba mi yamdabana ngasisu khunai asi maning handuna leiri chawkhat thaurangi thabak singda naha singna masa yauksanba amadi khana nainabada hena mai onsanba mathautai khunai asada mi khujo kharana masagi ta khanduna mayai kawa chinjak karbar tawduna khunai asibu manghali masimakna khunai asi laikha tahanbagi achoba maram ama oiri afaba samas ama semsi hairabadi afaba luchingba ama lehenba mathautai mikhalda sel yendana mai pakpa ngamlaba matamdada leiba asi chawkhale haina loba yai haina mahakna haikhi mioibagi wakalon na busumna khallaba afaba thabak tauraba onaba kallaba adon ma koi state adon compulsory chawkhalakani ose ainaga manipur da tawba function da ai kai gumba kan english hindi ga se amatta ngangning kari kino ai thamoi gi wa kasin dagi yong na sungani ni aduga koina petremi lewak sinje oi india gi ani political function no conference da either hindi or english adum ngani mi gi chawthok se base krai da lege da maron nang da leram ya ai ni europe country da japan no ban any order chatba consider english kam khak amat ngang ya hotel the canteen the anywhere only interpreter khara adu khati guide ko makai mudu ngangi Mayai kaba nisa thingnaba sarkar asina CSO amadi miyamga punna khangminasi nisa gi mayokta akanba policy ama semnaba honaragani nisa da mi hatpa yaba polam sing yaribam khai hapi ganu haina ngasi CM secretary ta pangthokpa pawgi mifam amada chief minister and birena fongdokrai chief secretary Dr J Suresh Babu DGP LM Khaute amadi police ki makok thongba official kya su saruk yakhiba pawmi singa unaba da ngarang Thobal SP na Thobal athokpam awang laikai dagi fagat khiba local met all mong XXX rum bottle sing ahangba bottle stickers amadi spirit singdu pawmi singi mangda utki
Chief Minister N. Birena Makha taraduna sarkar asina ngasi faubada nisagi mayokta thabak kaya lokhatuna lakli mamangdasu nisagi sungfam thugaikiba leikhrei lupa crore kayagi maman oigadaba nisagi polam sing fagatpa leikhrei masina aikoi ahing tumba yadrei chahi kunmanga dagi nifugi mathakta leiba nupa singna nisa sizinarapadagi manung matam chadana leikhidaba kaya thokli nupa leikhidraba nupi kaya su masing hengalakli nakalamaromda customary ki mingda puthokliba nisa sing asisu potyan kaya yansinduna thadorokpa sisu yengsinba matam oire nisagi mayokta akanba mityeng ama changnaba policy ama puthoknaba honari sarkar asina thorang ama paikalabasu hekta yade haiba sigumba si thoktanaba leiriba CSO sing amadi aikhoi punna faminaraga khanasi masida miyamnasu achoba mateng pangbiyu hiram asida sarkar asina yamna lumna lobaga loinana akanba policy ama puthoknaba akhang ahi kaya tanaba hore masida miyamna mateng pangbiyu haiki मियोइबगी पुंसीगी ओइब खरदी येंगगा ओइ गवर्नमेंट की चपचाबा पॉलिसी अमा लाक्तंगगी मरक सिदसु सुगुंबा स्पिरिट गुंबा अदगी कैनोगी नोकी मखल मखागी सरप हापगुंबा अदगी निशा काना बने हाइदना गुली हापचल्ले हाइबगुंबा मरमदे युंगांग सिसु जि मणिपुरदे फंगिबा युंगांग सिसु सुंगगा युंगांग सेमगा योलमबगी ममांगी मफम अमदा अदुना सिगी लैब मयामसे मसी मी सिबा याबा कारबार तौबसे मसी खुदक्तगी लेपियो एनी भोपालदा ओइगेरा सेंगमाइदा ओइगेरा अंड्रोदा ओइगेरा कैरावदा ओइगेरा हैंगांगदा ओइगेरा कानी एनी अखोगी कखुलोंदा ओइगेरा एनी होयर मी सिबा याबा थांना सानबगी नमादा आइगी सेंदोंग खरा फंगनबैदमक्ता मी सिबा याबा पोट यानसनबा निशा कानबनेना मीगी पुंसी सखाउ साथपे याबा तौबा सुगुंबसे तौबिनु हाइदना इमदुमा अपील तौजरी पाउगी मरकथना अतेनबा ब्रेक अमा लौजरी Kangla food product ti iram dong dia seng ma mahong yeng dio garlic mixer khatana tana kangla gi no food item singi mahok khangla bada ngauroi daw kana bu leibu Kangla Nupani kaina kumai rau za atek pubi ne leishari ngai dana aduda puniga dahada puniga ngasi de kaino yare nung phadoksu koi bu pubi bedo akhoi di phangjadrabani ngai khone ai wasisu yam nungai pawni ne ahum lak suba langbal kaithel pangthok kadawre ajidi kaida hapta kai jimuda asengmira mane DS Enterprises Kaisam Thongna Khodol Tamliba Ahumlak Suboina Pangthok Kadoriba Langbal Kaithel Meet the Star Fashion Show Dance Competition Tapta Night Musical Night Amadi Angang Singidamakta Oina Disneyland item na singba kaya na miyamda kumay oihangadoriba Ahum Suba Langbal Kaithel adidi yam nungai ni adi miyam do nangonda ne yeng basat usena ne haige toriba ब्रेक मतुंग ताराम नौचरी इंडिया लेंगाका शांति की वरी सानरिबा NSCN IM ना कुमचा लिसिंग अमगा चमापन गा मरी फुतरा मरीदा कुकी मिचम कया अमा तमथिरबा लाइचत हातखिबा अमदी खुल कया मांग ताखंदुना मई थाखिबा दुबो निंगसिंगदुना चही खुदिंगी पांगथोक्तुना लाखिबा कुकी ब्लैक डे कुमसी चही असिदसु हिल ट्रैवल काउंसिल मोरेना निंगसिंगलदुना वांगांगदबा पीस रैली अमा मोरे टाउन की अकोइबदा चतखरै ngasi ayu angan badagi chatkiba rally adu more galngam leitol ground dagi hauraga more police station faraga Nepal basi Canon Bank more kaithel faraga tungda hill travel council office fawa chatki rally adu da framework agreement is as dark as negative impact of drug abuse no naga solution before justice for cookies punish the murderers of 1000 cookie live and let live justice is our democratic right hairiba waro sing yauba plaka sing paiki
Tungda Hill Travel Council Morena India ki Prime Minister da pinabagi memorandum amasu Technopol DC ki khutang da pisinki thauramadu ga mari lainana ngasi ayuk pung tarutagi nungthil pung ama fawba makhal amatagi gari chena khide More town manungda kaithel dukal hotel amadi lalol iti ki thabak thoram sing lepki amadi More amadi Imphal dagi makhal amatagi gari sing chatna khide More police na pamdaba thodok sing thoktanaba cheksin thorang lokhathi Amaromda Kuki Tv Manipur KIM gi mityeng makhada Kuki Tv Jiribam Tamenglong John Asinduna Tamenglong District ki manung chana laiba Faitol Village ki Community Hall da ngasi ayuk pung 8 dagi hauduna Kuki Black Day Observation amadi Silent Procession ama chakhi Procession adu Faitol Community Hall dagi hauraga Faitol Village senba thongna chakhi loinana miyam ki oiba mifam amasu Faitol Community Hall da pangthokhi Ngasi ki mifam amadi procession aduda Kuki Solution Before Naga Solution World Must Condemn NSCN IM Program amadi Kuki Crisis for Justice having a chingba placard ka paiki Procession aduda miyoi chamnga mukna saruk yaki ngasi ki Black Day ki thoram aduga mari lainana Kuki Tv Jiri Tamenglong John gi President Pu Jangsat Haukip na Fongdokhibada ngasigi Black Day asi chahi khuding pangthoktuna lakhibagi maramdi hauzik fawada government na makhoigi wa tabidaba amasung makhoigi sikhiba miyoi sing adugi damak langla langjin puthok pidaba amasung justice pibidana layakliba asi yamna nungaitaba amadi pendaba fawbagi ngasi aikhoina thoram asi pangthokpani Aikhoina kanagomba community Maitei Naga amataga khatnage chainage haiba nate makhoina pamliba demand adutang yamna peaceful oiba mapung fahanbiu haibani India government amadi Manipur government na ngasi fawba karishu tabidaba asi violent agitation ama invite tawrabra haina fongdokhi Kumja lisingani tara nipan gi September tara mapanda Manipur gi Honorable Chief Minister N. Biren Singh na haudokiba Jiribam Imphal Helicopter Service asina praja miyam da yamna kanaba amadi athu akaida khudong chaba ohenbata natana yumthang nariba state singi miyoi singdasu chathok chasin tawbada khudong chaba ama oheli adubu Jiribam district asigi Harinagar da hauzik sat sizinariba helipad mafam asi yaunaba chatpada lambi fatabana maram oraga helipad yaunaba chatpada khudong chadaba kaya mayok nari masida sunatana passenger singi fam laitaba amadi nupa amadi nupi gi toilet matik chana laitaba kaya asina passenger singda achoba awaba oiri Masigi matangda Social Welfare Association Jiribam gi founder Priyo Kumar Mainamna fongdorakpada haujik Jiribam amadi Imphal gi helicopter service lehenbagi tamak Manipur gi lenga ki achumba khongthangni Harinagar da leriba helipad mafam yongna chatliba lambi asi yamna fate maram aduna lengakna athuba matamda semjinbiu urinal toilet singsu matik chana leitaba sisu khara fazana thambiu Jiribam dagi North East State ki maru oina Guwahati, Shillong, Arunachal na chingba mafam sing connectivity thambirabadi hena nungai jagani haina su fongdokhi. On behalf of peoples of Jiribam, lambi thong si kitang mong taramdre, di hek walkable oiba, motorable oiba, potumakti oidre, maramaduna mari lenaba authority na atuba matamda di lambi thong je priority kitang memiang changhaningi atana service anakpa North East ki like Shillong khangde Guwahati khangde और से अरुणाचल गुम्बा सिक्किम गुम्बा सिसु की कनेक्टिविटी से फर्दर डेवलपमेंट होने स्टेप होने लखत पिरागदी हेना कोई मैम की अपेन बाफाबा है बदु नुआई याफाबा होइगनी वेटिंग हॉल अमा सेकंड प्रायोरिटी दा सानजनिंगी अदु समाइना हेलीकॉप्टर की सर्विस अमा मणिपुर सरकार ना तंगाई फदन समाइना लॉन्च तो बिरको इंट्रोड्यूस तो बिरको बजे जिरी प्रजा खोइगिदी लाइबक फबा है तारे Pauki marathana atenba break amamok lawjari AIYF Manipur State Council na sinjaduna lamyanba luching purel hijam irawat ta tribute tawjaba kunmari rak suba state level jananeta hijam irawat saithai se changdamnaba pangthok jaragan category ani thokna khaidok jai junior amasung senior category form thajan bagi aroi banumit na 18 September 2019 date of competition 22nd September 2019 mafam na JN Manipur Dance Academy Imphal competition sigi form pam na AIYF office irawat Bhavan Group Mahalten Imphal Manipuri gi sejak pising na form tang lobi duna asida upcoming singer singna saruk yabiu aduga masigi competition si khalaliba sejak pising idi amna soba platform mo idini Manipur gi nongle khalak libi singna
ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯀꯨꯟꯃꯔꯤꯔꯛ ꯁꯨꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯖꯅꯅꯦꯇꯥ ꯍꯤꯖꯝ ꯏꯔꯥꯋꯠ ꯁꯩꯊꯥ ꯏꯁꯩ ꯆꯥꯡꯗꯝꯅꯕ ब्रेक मतुंग तराम नौचरी मखा ताबा पाउदा वर्क प्लान याउदना सेमलंबा खोंगसांग तामेंगलोंग लंबी पाकथोकपगी थबक रोंगमई नागा स्टूडेंट्स ऑर्गेनाइजेशन मणिपुर न थिंगजनले हाइना ऑर्गेनाइजेशन असिगी प्रेसिडेंट दाइचुई गांगमई न फोंदोखरे ऑर्गेनाइजेशन की प्रेसिडेंट न लुचिंगबा थौमी सिंह अमदी पाउमी सिंह याउना लंबी असिदा पाकथोकपगी थबक तौरिबा सिवालिया कंस्ट्रक्शन कंपनी न सूरिबा थबक सिंह हकथेंगना यंगसिनखी ऑर्गेनाइजेशन की जनरल सेक्रेटरी जिनथुई पानमई याउना थौमी कयासु यंगसिनबा अदुदा सरुक याखी प्रेसिडेंट दाइचुई गांगमईना मखा तारादुना मतम कयागी ममांगदगी तामेंगलोंगी मियामना पामदुना लाक्नबा खोंगसांगदगी तामेंगलोंग ताबा लंबी असि पाकथोहनबा अमदी सेंबिनबा तानादुना लाकपनी लंबी असी कयारक मतम मतम की ओइना सेमलबसु इरम नलागी फिवम फतबा अमदी लंबी सेमदा क्वालिटी कंट्रोल तौदबना फिवम चादना लेबा लंबी अमा ओइदुना लाकपने अदुबु हौजिकती लंबी असी डबल लेन ओइनबा थौरांग लौखलकपा सिदी यामना फबा थौरांग अमनी नेशनल हाईवे इंफ्रास्ट्रक्चर डेवलपमेंट कॉर्पोरेशन लिमिटेड ना मपुंग फाबा वर्क प्लान ब्लूप्रिंट याउदना कंट्रैक्टर दा थबक सुहलंबगी थौदो असी थोकपने हाना लंबी असी स्टेट की PWD ना पाइरंबनी अदुबो हौजिकती NHIDCL ना पाइदुना डबल लेन ओनखतनबा अमदी सेमनबा होनरकपनी थबक ओइना पाइखतनबा टेंडर तौबदा दिल्लीदा बेस तौबा सिवालिया कंस्ट्रक्शन कंपनी ना अपुनबा लुपा करोड़ 453 दगी चादा 15 की सेनफम ताथरगा थबक सुनबा खनखिबनी असिगुंबा थवोंग असी ऑर्गेनाइजेशन असिना यामना हकचिना लवी पाइखलिबा थबा असिदा चपचाबा वर्क प्लान याउदबा चपचाबा डिटेल मियामदा खंगहंदना थबक सुरंबा असी ऑर्गेनाइजेशन असिना याबा ngamloi भारत सरकार दगी लाकपा सेनफम असी अरानबा मोंगदा सिजनबा यारोय मखा ताना मसिगी चपचाबा अमा मियामदा खंगहंद्री फावबा थबक सुबा थिंगले हाइखी हौजिक वर्क प्रपोजल से NHIDCL दा लाख 3 हाइरे अदो लाख ट्रगदी हाउ कैन द कंट्रैक्टर स्टार्ट दिस वर्क मसी क्वेश्चन से खोइ लरे एखोइना मी अमाबु खोइ NHIDCL बु खोइ थाजदबा वानतबा एखोइ पेंदे हाइनिंगे मरमदी वर्क प्रपोजल यौरक्तगदी थबक से मोइना हौरो हाइबगी से मोइना हाइब यादेबा अदुगी वर्क प्रपोजल लाक्ट्री फाउदी थबक तो लेपकिसनु एंड दिस वर्क layout plan mayam se it should be in the public domain ekoi thire ekoi phangre at our own level जी रोबिंद्रो शर्माबु बीजेपी सरकार ना अमुक हना रीअरेंज तौबा यारो हाइना जेलियनरोंग ह्यूमन राइट्स प्रोटेक्शन फोरम की प्रेसिडेंट रॉबर्ट गोलमैना फोंदोखरै ngasi चिंगमिरोंग दा पांगथोकपा पौमी सिंगा उनाबा दा प्रेसिडेंट रॉबर्ट गोलमैना मखा तारादुना IFCD दा चीफ इंजीनियर ओइना लेरंबा जी रोबिंद्रो शर्मा लिसिंगनी तरा तरेता थबक्तगी पोथाखी मसीगी मतुंगदा मणिपुर सरकार की कैबिनेट मिफम अमगी मतुंग इना लिसिंगनी तरा निपान दा रोबिंद्रो शर्माबु OSD ओइना था तरु अमा पुहनखी हौजिकना वाटर रिसोर्स हाइना ओलबा डिपार्टमेंट असिदा चीफ इंजीनियर अनि थोकना खाइदोक्तुना लिसिंगनी तरा निपान की जुलाईदा अमुक हन्ना था तरु अमगा सांगदोखी हाइरिबा खोंगथांग असिगी मायोक्ता बेंजोय निंगथौ लेटखोमांग खोंगसाइना हाई कोर्ट ऑफ मणिपुर दा केस अमा फाइल तौदुना लिसिंगनी तरा मापनदा ऑर्डर अमा तादुना मखाताना पुहंदनबा राय ताखी सिंगल बेंच अमदी डिविजन बेंच ना ऑर्डर अमा तादुना पुदनबा हाइरबा फावबदा सरकार असिना मखाताना पुहनबा होनबसी यामना लाइबक थीबने सर्विस मखातानबा होनबगी महुत्ता महाकना चीफ इंजीनियर ओइरिंगै मतमदा करी करी तौखिबगे हाइबगी मतांगदा ओइना थिगतपियु मियोय असि नतबा अतोपा इंजीनियर अमता लेत्रबरा थवोंग असि फोरम ना यामना हकचिना लवी सरकार असिना अथुबदा मतिक चावा चीफ इंजीनियर अमा हापननबा होनबियु हाइखि जीरुबिंदर शर्मा नतबा IFCD की डिपार्टमेंट सिदा चीफ इंजीनियर पुबा याबा फिट तौबा लेतब्रा हाइबसे अखोइना खंजनिंगे अदु मतुंगना जीरुबिंदर शर्मा से मणिपुर हाई कोर्ट ना ऑर्डर ताकिबा फाबा मोइना अमुका हन्ना रेंगेज तौरिबसे हौरिबा नहारोल सिंह पुबा याबा मिसिंग महाके मोइगे राइट से मतपनी अदुना असिसे ह्यूमन राइट्स बोले तौबनी अदु अखोइ कन्ना कंडेम तौवे जीरुबिंदर शर्मा से महाकु अमुका रेंगेज तौबा मुहुता मांगना 40 years पुखिबा मांग चीफ इंजीनियर अमा ओइना मांगना तौखिबा थबक सिंगदो मांगपु रिव्यू तौबि थबक तो माना कमाय तौबिब्रा हाबिदो रिव्यू तौबियो माबु सर्विस दे रिव्यू तौ हनबिगनु हाइबसे अखोइना अपामबनी हयिंग पांगथोकदोरिबा इंटरनेशनल पीस एंड सोशल एडवांसमेंट इप्सागी कुनमाथोइसुबा मपोकुमोन थोरमगा मरी लेनना लूप असिना रिम्स की डिपार्टमेंट ऑफ ट्रांसफ्यूजन मेडिसिन का खुसमनदुना ngasi रिम्स की ब्लड बैंक ता नोमगी ओइबा ई कटपगी थोरम अमा पांगथोखरै
ngasi pangthokiba I katpagi thoram aduda IPSA gi thomi amadi atai miyoi nifu henbana I katki thoram aduga mari lainana IPSA gi president Joy Chandra Konthok jamna lamdam masida noma kangdana thokliba khudong thiba thodok sing amadi khudakta I darkar oirakpa matamda kharada oirabasu mateng oinabagi wakhalonda I katpagi thoram asi pangthokpani miyoi amana karigomba I darkar leiraklabadi loop asida paw fawirau angamba mateng pangjagi haki mahakna makha tana RIMS ki Department of Transfusion Medicine gi oina I katfam gi leiriba infrastructure asi matamga chunadre athuba matamda director amadi medical superintendent na mityeng changbiduna matamga chunaraba khusu khulai sing thambiyu haina mari lainaba authority gi pukning chingsinki ꯑꯩꯈꯣꯏꯒꯤ ꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯃꯤ ꯄꯤꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯇꯝꯒ ꯆꯨꯅꯕ ꯕꯦꯠ ꯄꯤꯕꯤꯌꯨ ꯍꯥꯏꯅ IPSAꯒꯤ ꯁꯥꯏꯠꯇꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯒ IPSAꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯃꯔꯤ ꯂꯩꯅꯕ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ MS ꯗ ꯑꯩꯈꯣꯏ ꯎꯅꯖꯔꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯦꯠ ꯑꯁꯦꯃꯇꯝꯒ ꯆꯨꯅꯗ꯭ꯔꯦ ꯃꯇꯝꯒ ꯆꯨꯅꯕ ꯕ꯭ꯂꯗ ꯕꯦꯡꯒꯤ ꯕꯦꯠ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ IPSAꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯒꯦ Chamagamapan Battalion CRPF na sinduna Civic Action Program gi saruk ama oina Mongsangri gi miyamda water storage tank kun yanthokre thoram aduga mari lainana battalion asigi commandant Binod Kumar na haikibada hauzik lamdam asida mayok nariba isingi awaba kaya asi khara makai orabasu kok nabagi pandamda nong ising yoksinduna thamhaunaba CRPF na darkar leba miyoi sing khangatuna tengbang asi pibani haina mahak na haiki One Manipur downloading piece na sinduna India Peace Memorial Complex sa uchara thabagi thoram ama ngasi pangthokre Sangai Express publisher Risikan Sapam One Manipur downloading piece ki advisor CH Ibohalna maruiba miyoi sing oina saruk yaduna uchara adu thaki Chorofon haikru amadi uhai panba usingi chara kaya India Peace Memorial gi complex manungda thaki Risika na fongdokibada Green Manipur haiba pandamda Nomaizing singda leriba sanamahi kiyongi akoibada ahanba oina u tharaba matung ngasi asina anirak shuba oina Japan War Memorial Complex asida u thabani haki ngasi ayu fongkiba pauche singda kari maruiba pau yaukibage habadu mayam puna miyeng taminasi Lamjingba Times Imphal City bu luna na thamna ba hona bada media gi asoba thodang lei RK Ranjan Senza thumza leitana ba mihut khan bada miyam na munna khantha view Khemchan Mama mapa oiba singna entrepreneur gi kana ba asi karino haiba adu khangana na ba horakli ba angang singda takpi tambiba mathautai Jent Kumar Mary Komda Padma Vibhushan pinana ba recommend tawkre Moreda e visa gi khudong chaba lehnaba taksin khre Standard Robot ki head warden bell pikhitre More town manungda sakhang da bakhulai paiba singna lut tawkre Sangai Express Board of Trade ki mifamda Minister Biswajit Lalon Etik sakhot hanaba wafam kaya thamkhre Bebisna Misi Warden Singh bell pikhitre apokpana statement pi dawri Sahi sudriba angang na gari thoba Mama mapa sing sahi ahum fawba jail da lay bayay. Court na police personnel manga kokut kre. Pongna fam ICP Moreda e visa gi khudong chaba pinaba logistic park thambada mateng pangbinaba taksin kre. Naga Singh na India da merge tawroi marup mapang oina punna himinagani IM. Khunai asibo chumba maikei da purakpada media na himai chumli MP Ranjan. Pok trip angangbu nupa nupi khangdokpasi dandi fangane haibasi kaugumsi Rajo. Thawbal District Police na yungang sungpham amasu thugai kre Naharol gi thodang tender amount tagi lupa crore kunthra ga nipan ro minus oirega thabak suriba Tamenglong khongsang lambi semba matam kaktana thingjalle RNSO ICP Moreda e visa gi khudong chaba lehna ba Union Minister Piyush Goyal da taksin kre Biswajit CBI na prosecution sanction submit tawkre Local made yungang sungpham ama Thawbal police na thugai kre Huyen Lanpao
solar system gi mapan da laiba planet amada ahanba oina ising lairamba thengnakre Manipur gi artisan ayamba imung manung puba ngamlabasu sanmitlonda saukhatna hingbadi ngamdri DC oiramba tombi kantagi bell hearing order reserve tawkre illegal oiba maongda hanglamba yungang sungpham police na thugaiduna polam kaya fagetkre babies na misi warden anigi bell application saying court na reject tawkre Sanalaibak Judicial Service amasung Council singi marakta lo thugaiba yaurabra hangnarakle Court na bail pikraba miyoi mari fajinduna lairamle CM Birena mapang yaudana Governor unakre atenba matamda major reshuffle tawraba yai More town da gari lut tawre miyam dagi yamna toina sel mulle khongsang tamenglong lambi pakthokpagi thabak thingkre work plan yaudana karamna contractor singda thabak suan bano RNSO Isel Express PIB Imphal Sinduna Nongmagi Oiba Media Workshop Pangthokre Government na Paikhaliba Saukhat Thaurang Singh journalist Singh na Paudamba Khakta Natana Phai Phatte Haina Nainabasu Darkar Lei Ranjan ICP Moreda E Bisagi Khudong Chaba Lehanaba Taksinkhre Biswajit na Manipurda Logistic Park Thambada Tengbang Binaba Union Minister da Haijakre Nisagi Ipaktagi Inkalagliba Naharol Singh Kannanaba Pandamda Miyamna Drive Sathakre Chief Minister na Governor ga unakre Biren Ministry reshuffle thujalakpa yari Phurup ki Quran khani pangthok piu Ireibak ICP Moreda E Bisagi khudong chaba lehenaba taksinkhre Sahi taramathoi ki matungda itihasik oina RIMS ki Board of Governor meeting pangthok lagani RIMS ki Nimpugunipan Suba Foundation Day da Union Health Minister yaugani Achou harpada senaba sing Farsi tawgadabani Loisilakpada maruiba pau amuka na pizari. Aikoi samas asi drug na manghan gadawre drug na aikoi yekna bani haiba masak khanglasi haina Manipur gi Governor Dr. Nasma Heptullah na haikrai. Mayai kaba Nisa thingnaba sarkar asina CSO amadi miyamga punna khangminase Nisagi mayokta akanba policy ama semnaba honaragani haina Chief Minister and Birena Thajaba pikre amadi Cookie Black Day gi thoram mafam kayada pangthokre More town da rally chatuna DC gi khuthangda Prime Minister da memorandum pisankre Hauziki onadi Manipuri Pau loizare miyeng tabiri besingbo amukana khurumjari